अहानबदंग असगी मरोइबा पाउ पिजरे लैंगा के मरोइबा लोइसंग सिंगदा इंडिया के फिराल तंखाई सिंथदुना पद्मश्री रतन थियामना लैखिदबगे अवाबा फोंदोखरे आइन कायना लमखोपचिनबा तकथोकपदा दुकान फंबा कांगबुनि यानिंगदे हाइना थंगाल कैथेल अमदि पौना कैथेलदा दुकान सिंग थोंग लोंदुना मियामदा चावना अवाबा पिख्रे Zahi kaya surabasu loona yadraba oirabadi lauthokpa tabani building by loona henzilaga yum sajilo haiba yaudi haina DC Imphal West Mayang Langbam Rajkumar na haikre amadi chamaga humputarurak suba income tax day thauram pangthokre matam chana income tax pidoktrabadi ain gi saitheng phangba yai hairi TV Pau Medang Tabi Punamakpu Taram Noksering, a Stigmaruba Pausing, Miam the Pizari. Padmasri Ratan Thiam Lake Dabagi Awaba Fongdopo in a state morning, Lautopagi Sarukama Oina, Langaki Maru, Ebalosang Singda, Indiagi Firal, Tankai Singtaduna, Awaba Fongdokre, Narang Masagi Anaba Mudagi Lake Rova, Padmasri Amasung Sangit Natak Academy, Amasu Oiriba, Lamdamasiki Kaktanatana, Indiagi Masak Nairaba, Theatre Playwright Director, Weram Kiba Ratan Thiam Lake Dabagamari Lainana, Manipur Langaki General Administration Department Tokpa, Manipur Governor Order Amada, Ngasi Sibu, State Morning, Lautokuna, Makalamatagi Harau, Tayamba Fongdokpa, Tauram Lepadanatana. Lainga ke loisang singda India ke zati ki firal tangkhai singthananaba khanghan khibagi makhada ngase Imphal gi International Airport ta pahliba laiwa ga sigi khwaida ki chawba India ki firal su tangkhai singthaduna Ratan Thiam na laikhidabagi awawa phongdokre Ratan Thiamna Laikhidabada Congress Party ki Luchingba Kayana Sarugyaduna Awaba Fongdokpagi Thauram Pangthokre Manipur gi ex-CM Risangkai Singh gi Mantri Pukhida Laiba Yumda Malem gi Miyamna Sakhangnaraba Lamdamasi gi Saknairaba Theatre gi icon amasu oiriba Ratan Thiamna ikhang khanghodana Laikhidabada Hanagi Chief Minister Okram Ibobi Deputy Chief Minister Gai Khangam Galoinana Congress Party ki MLA Singh PCC gi member Singh amadi Party ki Luchingba Singhna Sarugyaduna Awaba Fongdokpagi Thauram Pangthokre Awaba Fongdokpagi Loinana Laikhidroba Padmasri Ratan Thiam gi Punsiga Mari Lainaba Mifam Amada, Ratan Thiamna Malem gi Thakta Tauramba Thabak Kaya Amadi Awang Nongpok India Amasung Manipur gi Oinasu Tambiramba Masak Nairaba contribution Kaya Singthaki Hairi Siki Masak Nairaba Padmasri Awardee Ratan Thiamna Laikhidabada National People's Party Manipur ki President Yumnam Joy Kumar na Awaba Fongdorakli NPP Manipur State Unit ki President Yumnam Joy Kumar gi Serol Amana Manipur Khaktagi Masak Naiba Mioi Nataba Malem Pumbagi Oina India gi Performing Arts Maru Oina Theatre Playwriting Amadi Direction gi Lamda Saknairaba Padmasri Ratan Thiamna Manung Matam Chadana Laikhidabada NPP State Unit na Awaba Fongdorakli Laikhidrobana Puthok Piram Kiba Protection Singh Manipur Society ki Development amasung Contemporary Social Changes ki mami takhe Mahakna Performing Arts Music amasung Painting ki phambak yokhan anaba honaram kiba Singh matam chupagi kaudana lehauragani haike Malem gi Miyamna Sakhangnaraba Theatre Director amadi Playwright Ratan Thiamna Laikhidabada ISTV Network ki maikedagisu nungaitaba Fongdorakli Lamdamasi gi atangma mapare ama oiriba amadi Malem gi Miyamna Sakhangnaraba Ratan Thiamna Laikhidaba ase lamdam asigi tanatana Malem gi oina theatre gi lamda choba mangjaba ama oiragani mahakna hinglingai matamda ISTV Network ki Foundation Dega mari lainana 2022 ge January gi kungamanga da saknairaba theatre gi guru Ratan Thiamna ISTV Network ta pibiki ba waste message adu ngasi Laikhidaba ki mafamda ikai khumna utpo oina miyamda amuk hanna sandok chori onthokna warba matamgi chahi ama nisi onthokna warba matam haidu orubadagi aikhoi se khara sum thadorokpa amuk phatta sum tawrokpa sina aikhoi gi society si onthokpa phibam amada aikhoi lei haibatai adubu Society am the socio-economical, religious factors mayam malay history lachingba madu mayam duki tradition madu mayam duki awaba anaba nuksiba pajadaba mayamama mi kudik magna khangna naba Hodnarakpada Mi Singda Paujil Mayamama
adagi pau mayam ama ekoi kari oirige haiba wakhallon mayam ama discussion mayam ama interaction mayam ama masi ekoi gi tawrakpa haina he matamda Manipur dadi Pm-Istv na khwaidagi mangjin thana haurei aduga hojiksu tawi yamna phajana tawri Imphal West DC na lainga ki lam khopchin ba takthokpagi thabak mathang manau naina satharakpada thangail kaithel yorakpada kaithel asida dukal famliba singna thonglon bagi khongjang sangsin kibana khudong chadaba mayok nare singjamai kaishampat sagolban paringda footpath yauna lainga ki lamda henjina sarama sing masana khangna lokthok sakiba yadaba singna laingak na lokthokpagi thabak loi khraba matungda thangal kaithen da henjin sing lokthok nana ba matam tharakpada ngasidagi thangal kaithen gi dukan sing matam kakna thonglon bagi khongjang haukhre khanghodana kaithel thonglon khibada maikai kayadagi yaning daba phongdorakli hiramasida paudamama Hauji akhona lairiba mafam ase khwaramang kaithengi thangan kaithendri haiba mafam ase Imphal West district ki authority ki maikai dagi footpath ki mathakta akoi building hekatlaga lairiba sing ase takthogani eviction tarogani hadana notice pirakpa amadi dukan mapu singi maikai dagi na haiba ase authority na laaga takharagadi lairiba building ase ka hena soksang ki gedar maram na makhoi na hana sidok sagi haiba wafam hainaramdagi hujikna mu sidok pa sungam ngammaroi haibagi wahogdagi akoi se thangan kaithen punamak thong lon bagi phibam dani kona uri base thangang kaithen kai gi makta thong lon libano haiduna kona mari leina basinda hangmu matamda mokhoi yamna phajana di pakom pirakte adubu mokhoi na phairakpagi matungina kaithel asida leiba building ayamba sahi kunthra nipu loinmo helaba haiba tare aduna thengu bada hoji nau namu sendok matamda phibam sokchalakadaba amadi sidoga muk semjan no matamda semjan mai yagani yaroi khangdaba building ke ay yawa masimaksu akoi yamna tujungingani numit khudingi mafam ke adagi Imphal da kara kanda nomugi tangai phadaba palam ke laiba mafam asida khudong thiningai oiba building na pik thalle haibsi hoi phongdori bo mafam sing asina jo adum khudam ni adubu hoje makhoi na dukan lepiba asi ngasi hayeng haksit siride lorgani haibagi wafam kasu leite authority gi maikai dagi eviction je tawjararoi eviction gi damakta khoi makhata na thabak amata paikhatjararoi haibagi thajab de piraktriba bo khongjang changsangani haiba wafam asidani matang asidani khoina taba yabo wafam oiribra haiba wafam ama laibasi wafam asiga mari leinana khoi khongjang changsilaiba khongjang loisingi maikai dagi phongdrokpo wafam matek khara amadi khongjang asibu urubada khorakpa miyamgi wakhalon mayam thamjage si building mayam se thugaiba khotpa tawbage mi mayam na dum punjhallaga adu matang da moina ban tawbane na sigi se yanding pa phone dok panate si thugaiba de tha taruk muk changrani building thugaiba hore di adum tha taruk di loloe adum na sigi yengaga adum yengse kamaina lakani nungdang ba kai lakani pause thugaiba ko process chathaba udeba ko pana khani na sarkar na kanu ki thugayo na hari ido adu yaning da phongdok ko loli da na tagana thugai charge na adu ki loli ra haduni si thugai birenu haibagi damakdene mi ma'am problem lairani adudi अखोगी तोंगान बा कैसामपात परिंग संगोलबन थांमैबन चिंग मफम सिंग लम हेंदोकना साब मफम सिंग जे लोमक थुगाइदगा लेरे अदुबो ngasi अखोगी थांगान बाजार अमदी तोंगान बा पौना बाजार न सिंगबा मफम सिंग दा अखोगी ngasi दुकान लोन बसे थुगाइदे हेन बा हेंजेले हाइबगी दमता मसी थांगै सिंगना याम नुंगाइतो फावे मरमदी चखाव जे मोइना पायरबा मोइना पालाबा लमजे हाइबसिनेबा सकागी लम हेंजेले हाइबगी दमक्तनी थुगाइदे बसे मसी ममांगैदगी होना अखोइना उजबदा अखोई सात्री संस्थान सिंगना नियम लाना हैरा योलंबगी बुक थुगाइगी लेखरे हाइतारे असिना ngasi अखोई सरकारना चंगजलैबा फुटपाथ पुक लेरक्तगै फमजलैबा मयाम सिंग थुगाइजे मिसम प्रजा मोइना आई थागतपा फाउजे लोइना ना ngasi दुकान सिंगी बिसि मरम याम चादे नमदना हांगदोनगदमनि हाइबसि आईएसटीबी गी खुथांगदा हाइजेरि मसामसागी पता एलोमेंट तौदुदगी हेंदोंना सारकपा अखोगी वेरेंडा याम इनथोरकपा फुटपाथ का हेक्ता लेरक्तबगी मोंग तौरकपसिदा अदुगी दमक्ता दुकान फमेबा मयामसिना मोइना हेक्ता मोइना चुबलीजे पाइबगी मोंगदा मोइना थोंगसे लोंजल लेबा मसिमदि अखोई प्रजा अमोइना मसिमदि सुंगा यानिंगदे
मसी तौदबन हेना फगनी खली सरकारना सिलेबसी कोई लमदम सिदा लेरिबा मियाम सिगी याइफनबा सिलकपनी मसीदा थुइदोंना वादोंनिंगाय कोई नुंगाइतब फाउनिंगाय लेतबरा हाइना खनजै अदुना मदुंग तारकपदा मसी दुकान थोंसे लोनबीदना हांदोकबियो अदुगा सरकारना तौरइबसिदा फुल सपोर्ट तौबियो फुटपाथ लेत्रगदी ngasi accident थोलाइबा आंगांग बि सोकदबे स्कूल लेरिबा करि लेरिबा चथोक चसिन तौदे यामना अपन ओइरिबा फुटपाथ चकदोबदु लंबीदा चले मनमदि फुटपाथ पोत थांगदोगा कैदौरगा लोइ तौ लेरबने मसी मदि अखोइ तसेंगना प्रजा अमने तहनिंगदे हंदक मरक असे इफान वेस्ट डीसी गी माइकैदगी अखोइ दुकान सारिबसिंगना फुटपाथ हेंदारगा मखाददी अदुम फुटपाथ खाकपा मानबा अदुगा मथक्तना अखोइगी फुटपाथ मथक्ता कुपसलगा युम अमदि दुकान लाइसनबसिंग असे तखाइबि थबक कया तौखरे कोइ कैसापात परिंग तौबो उखरे सिंगजमै परिंग तौबो उखरे हाइबा परिंगसिंग असे तौददी थोइदोकना वा nganagide अदु दुकान मपुसिंगना हेंजलिबा सरुक कथथपा लौथोकपना सिंगना तौबगी थबक अखोइ उखरे अदु थांगांग कैथेन यौरकाना कैगिदमक्ता निंगाइ तौरिबनो कैगिदमक्ता पल्लिबनो हाइबो वाफम असिनि लाकनिंगिबो वाफमदी मयामना हंगाइबो वाफमदी मणिपुर लैंगाक अमदि मणिपुर असि सही 30-40 गी ममांगदगी हारिबा थांगान कैथेन लैबिरिबा मयाम असिना खुबाम नंग पाइसलगा थमबरा मखोइना तौनिंगबा तौबदा करामतना हाइबा ngamdrabra मखोइना हाइरकली सही 30-40 करिसु हाइरक्त्रगा हुजिकता सिदोअगा सेमदो हाइबो वाफम असि ताबा यादबो वाफम अमनि हाबिसनि ताबा यादबो वाफम से लाना युम साजलिबसिंग अदुन ओइगदरिब्रा नत्रगना सही 30-40 उसन्नदना लैरिबा अथॉरिटी ओइदरिब्रा हुजिक उरेइबो अथॉरिटी अरानबो ओइदरिबा हाइबो वाफम कया लाई हुजिक लाइबो वाफम दि कनाना ngamगदरिबनो हाइबो वाफम असनि अथॉरिटी ngamगदरिब्रा नत्रगना समने निंगाइ तरिबा मणिपुरबु खुबाम नंग लैरि हादन खंजबा मखोइना थोंग लोलगदि मतम कक्तन थोंग लोलगदि मयाम पुनमक सोदना वारकनी हाइबगी थाजबग लोइनना खोंजंग चंगलिबसिंग असिना ngamगदरिब्रा हाइबो वाफम असनि आईएसटीवी पागदमक्ता नानाव थादांग लोइनना पगदमजरिबा निथबन सला जामुनितै थांगान कैथेन आईएसटीवी न्यूज सही के आसुरबसु लोन याद्रब ओइरबदि लौथोक पताबने बिल्डिंग बाय लोना हेंजिलगा युम साजिलु हाइवा याउदि हाइना डीसी इम्फाल वेस्ट मयांगलांगबम राजकुमारना आरके फॉर्चून डेवलपर्स प्राइवेट लिमिटेड की मैनेजिंग डायरेक्टर आरके रामेश्वर स्पॉन्सर तौरगा चांगांगैदा लेवा डायना कंप्यूटर दा अहानबा फेस की ओइना महिरो यांखैना फ्री बेसिक कंप्यूटर ट्रेनिंग तंबा हौदोकपगी थरोमदा हाइख्रे डीसी राजकुमारना मखा तारादुना इन्फॉर्मेशन टेक्नोलॉजी की मतम असिदा थबक तौबदा अखोइना करमना कानबा लौबा यागने हाइबदु ट्रेनिंग असिदगी खंगहोनना बखोनसे डिस्ट्रिक्ट एडमिनिस्ट्रेशन इम्फाल वेस्ट की मनुंगदा लैबा आईडीपी सिंगी ओइबा पोर्टल अमा सेमले मसिदा आईडीपी खुदिंगी डिटेल्स यावरगा लेरगनी लंबी थोंग फजननबा पाक्थोकननबा खोनरकपा यामना फै हाइना थागलamba सेंग ngasi masagi mapa yarokpada dukan gi shutter loan gini haiba asidi angakpa oina thoi aikoina thabak tawrakliba asi aigi amasung miyam gini haina afaba da khandok minasi haike rule amadi law haiba si matam gi matung inna chunagadaba moong da semdokpa yai building by law da aigi laiba lamdagi hanzilaga sajinbage ayaba pide hanzilaga saw haina su yaudi haike मीगी मफमदा लंबी थोंग नाननबा एंक्रोच तौसिलिबा कैतौरिबा सेंगबा मतमददि गुड याम फै हायरमनि मसागी मपा योरकपा मतमददि शटर डाउन तौनि हायरेको अदुना दैट इज द एटीट्यूड आइना हाइनिंगबसि अदुना लेपंग मरोइदबा प्रॉब्लम लेगदबा बिल्डिंग ओरदि करि तौनिबा डेमोलिश तौतामनि modify तौतामनि करेक्टिव मेजर्स लौबा ताबनि आई हौजिकि लैरिबा रूल्स एंड लॉज एंड केनो मैम दुगै याननबस सिलकपा ताबनि आइगी प्लॉट लाइन से तकी हेंदोगा सारो हाइबसि याउते आइगी प्लॉट लाइन से तकी हंजिलगा साव हाइबदि याउरियो कैदोंना पब्लिक सेटपा मतमदा मयांगी सेटपा मतमदा प्रॉब्लम लेतनबा नानदगी माइकिंग तौदना लाउदना दगी दी टीवी दा हापतना खबर दा लाउदना तौदना तौरी म्यामजी तादे हाय हौजिकसु तारा मिरोय मोय अफबा थबक हानगी लेजरंबा थबक मसी सेमतोक्सी हायरकांदा अखोइसु खितंग नुंगाइतबनी सादा बट अदु आइगी कंफर्ट जोन दुदगी थोगा सेंटोरकपा मतमदा कनाय अफबो ओइनी आइगी अफबो ओइनी मयांगे अफबो ओइनी लेकाय अफबो ओइनी पब्लिक के अफबो ओइदोइने मदुमा अखोइ खंथबदा का ओइ खामिनबदा का ओइ थौरमदुना ngarang laikhidroba Padmasri Ratan Thiam gi mafamda minute ani tumina laiduna awaba madi ikai khumlaba utke free computer training da saruk yariba mahiroi singda lairiksu khusinake RK Fortune Developer Private Limited ki managing director RK Ramesorna ngasidagi hangdokliba training ase malemgi haugalakliba digital world da miyamna computer gi knowledge khangdaba yadre maramaduna mahiroi singa sida free computer training program ase pibani haiki especially aina economically backward orbising
tamdi tamjaningba magi financial problem na maram oirga tamangam dana leiba sata sati singshida even sata natabasu adultery handababa computer daga oire hojik matamda idea hojiki hongaiba digital world da tangai padana Pm-Istv khutta loinmak mobile ma android phone da ragi iphone da kaida loinmak khangba araba ngasigi hongaiba ai na piriba impact hairiba mayam sing asi tangai padana ngasigi computer knowledge se mipum khudimak na leitaba yadaba matamadu erpasida not only sata sati dindra all ages kanghu boba aging urba ahlaban boba computer tamjagi haiba laibasing du boba tambagi khudong sabadu piba ngamnana ba damna ngasi ayangna haiba computer courses sponsor tawjabani. Office of the Joint Commissioner of Income Tax Reigns Imphal na sinduna chamago humfutararok suba Income Tax Day Thauram Pangthokre Thauram asiga mari lainna GP Women's College da Nation Building Through Tax haiba theme da quiz competition amadi thematic painting competition amasu pangthoke class 8 ki 10 amadi class 11 dagina 12 fawba da laiba maheroi singi category ani thokna pangthokiba competition adu da quiz ki oina maheroi ahum na saba team taret amadi painting competition da ahanba category oina mahi roi kunga taret amadi ani suba category da maheroi kunga tarukna sarugya ke ngasigi pangthokliba Thauram asiga mari lainana Circle Imphal and Head of the Office Deputy Commissioner of Income Tax Haridas Rajkumar na India Pumbaki oina ngasigi Thauramasi pangthokle Thauramasi Income Tax na Nation Building da lauriba thogdang sing miyam da amadi haurakliba angang sing da khanganana ba hona bagi pandam da maruina pangthokpani Income Tax haibasi isagi senthoki matung inna laingak da thigat pham thokpa tax aduni haiki Income tax thiba haiba file to haiba jiga khena yeba ITR file to ba income tax return file to bsidi lakh ani makhai bu helaga di loino file to goda bune lakh ani makhai helaga ju government na rebate mayam am piri hai tare no ba lakh manga handak tai lakh even 12 po yogre madu yogdraga di income do tax te zero ta ne ba tax te zero ta ni do ITR file to budi mandatory ne ba income tax return hai je khoi document ne form ne ba aina chahi am da natraga within the financial year am da taliba income je sini hai da sarkar da declare adu gi form ne hai tare tax na te ba return file to ko tax ti ne ba gi kanu leite hai tare kaisu leite ba lakh manga yorga handak tagi tax lab to henkale lakh 12 even 12 of the tax tar oi hai ba gi kanu do central government na lakh thokra bane ba adu thi ne ha leite ba adu return file to budi mandatory return di file to godam ni to su to view return file to dagadi akoina ya wana tali ba paisa to an account money da chinggi doi ne ba Jiribam district ki town gi akoibada leiba mafam singda eviction drive chathakre national highway paring amade Jiribam town da leiba sarkar gi lam singda niyom kaina sajilamba dukan chingba seng JCB sijanaduna thogaiba hokre deputy commissioner Jiribam Krishna Kumar IS na eviction ga mari laina na hai state government na thokpa order gi matung ina Jiribam district administration na thabak paikhalak bani masiga mari laina na thasi gi taraga mathoi da unauthorized oiba niyom kaina sajilak leba seng lauthok pina na ba notice thokiba laikre sub divisional magistrate PWD Police amadi CRPF na sarugyadun eviction drive adu chathakibani drive asida miyam nasu cooperate tawbiu haina fongdurakli. We have observed that people they are doing extension of shops in the and also houses and also in the form of extension of their stairs, which is causing inconvenience to the general public, and also it is obstructing the traffic, and also it is posing the hazards to the general public. So after completion of 7 days, it has been also observed that from the various section of general public, they themselves started removal of such kind of encroachment. We also praise them for such kind of initiative, and from today itself, district administration in the presence of sub-regional magistrates, PWD and also police and CFF has started this eviction drive. Lining thau sanamahi lining bu chakon anaba honabada donation chawna torokpa mioi singda income tax exemption tauba yabagi ITZ certificate khudong chaba leire loina na 12A form su fangle maramaduna sel yauna hiram khudingda chawna donation tawbining ba singna angamba tengbang pibiu haina lining thau sanamahi temple board ki member secretary maisna sibitluwang na fongdurakli wafamasi temple board asigi makhada leiriba loisang taragi mi form amaka mari lainana sibitluwang na fongdokibani tha khuding aroiba numitta pangthokliba tinami form natraga thasu mifam haina sukhangnariba mifam asi maitai thabangi ingengi aroiba ngasigi numita pangthokhe haing khongwal ufong yumpham da leiba lining thau sanamahi gi sanglenda pangthokpa mifam aduda lining asigi loisang taragi luchingba amadi thaumi singsu sarugyaduna khananainakhe
Senapati Drivers Welfare Union amadi Mau Police Station ga puna kusamnaduna National Highway number 2 Imphal Dimapur lambigi Mau dagi Senapati Fawgi Highway singda songjiliba napi singnang sing sengdokpagi thabak chathakre thabak si blind corner oirakpada napi singnang singna udabadagi accident kaya thokpana maram na awaba mayokna ba si kokna na ba pakhatpani haire thauramasida volunteer yankhai romna sarugya ke haire IRDS on Sinduna 1-day district level consultation on child rights to protection ki thauram Thaubal district ki Wangjing Khetri Sanglen da pangthokre thauramadu da Thaubal district ki DC Hana Kamai Manipur Commission for Protection of Child Rights ki chairperson Kaisam Pradeep Kumar IRDS o Wangjing ki chief functionary Nonibla Narengbam na maruiba presiding member sing oina sarugya ke bakal loina IRDS o gi staff sing amasung miyoi kasu sarugya ke thauramadu ki manung chana resource person singna 1-day district consultation on child rights to protection ga mari lainana tongan topic singda wangang ke thoramadu ga mari lainana Thaubal district ki DC Hana Kamaina wafum kayama phongdoki Mahesor Thongnau Jambu RPI A gi National Secretary oina amuk hanna hablakpada harau tayamba phongdokpagi thoram ama pangthokre Kaisampata leiba party sigi office ta pangthokiba paugi mifam da party sigi state youth ki president Sital oinamna ngarang Delhi da pangthokiba RPI thawale gi National Executive Meeting da party sigi state committee gi president su oiriba Mahesor Thongnau Jambu amuk hanna National Secretary khalakpada natana parliamentary board amasung CWC gi member oina hablakpa si harau fawi party si Manipur da regional party am oina thabak tawduna ECI na sakhangduna lamdamasigi lairiba isu kayada mangjin thana thabak paikhatuna lakli masida Mahesor Thongnau Jambu National Secretary ama oina amukka hanna thaupuna na bahablok pasina thabak thauram singda hena khumang chauchin bang ngamlagani haiki the Manipur sigi iresa amana asigumba all India ko iba political party amagi National Secretary gi thau purakpa masigi mathakta parliamentary committee gi member oibagi mathakta CWC gi member amasu oina hapirakpa asina iresa Manipur gi masa amana high command ki thau puraklabnina ji gi problem na state amadi central gi marakta thokpa thogwa thok problem sing adu aikoi gi oinadi leiraroi masigi damakta aikoi nungai ba amadi apenba phongdoksari Haukiba English ngani kunguhumdoi me ahumgi lana sida lanje naraktuna new Kaithel Manbi gi Wisdom Palace School da changja fom logtuna leireba singbo masa gi mayumda amuk hanna khunda laita hanana bagi damakta Imphal West ki Deputy Commissioner Mayang Lambam Rajkumar na lusingduna ngasi new Kaithel Manbi khunau de chatuna mafam adu gi lanje narakraba yum singi fibam yingsinkre ngasi gi DC na lusingduna chakhiba khongchat adu da tongan ba department amadi personal kayana Loinana IDP Singapore mafam aduda lamtu sengna nabagidamak thabak paikhat pahorakpada nong chubana maram oiraga yaithoke internally displaced person oiriba new Kaithel Manbi dagi okram kesorjit kauba amana lainga kamari leinaba DC na luchingduna ngasi new Kaithel Manbi khunaugi khul asida amuk hanna khunda laita hannanaba yengsilamki amadi tungkoina khunna sigi ngamkhai singda security sing thamlagani haina thajaba pirambaga loinana athuba matamda yum singda hongjinanaba wafam sing thamlamki masida masa gi yum singda hongjinanaba gidamakta lamtu sengba hauduna leinanaba yaunare atopa singsu athubada hongjinanaba tawragani haiki Sigi mafamsing asi akhoi DC dagi akhoi swai gi leiba akhoi police ko liba mafam ko dagi BSF CRPF asarafan sigai je akhoi la ngasi jingselame ba ko sidida moina so sangaga leina ba na hare adu akhoi gi DC gi makai dagi di mana force to ma tinati aduga thajaba leina ga dim sangbi ba sangna ba na harame adu akhoi khungi mijing su thajaba leireba fajana mana azana watim de me cooperation pibirame aduna akhoi je khunjing je sangda bajing je akhoi changaga leira je ana akhoi je lepna re sang baje akhoi je singba khotpa di sangna na baje akhoi ngarang de hojagre ado athu bada dum sanga leira ni haitare nena ta na leiba je akhoi gi thangnar di le akhoi je boundary miya da leibani na ko adu taraga ju moina asigi boundary miya sida akhoi gi moigi permanent oine na ba haitare moigi apun ba joint force ma sema thangone na haibirame Federation of Civil Society Folks na sindurangasi Thaubal district ki Khongjong Khebasingi akoibada u thabagi thoramama pangthokre u thabagi thoramadu da Thaubal district ki Deputy Commissioner Hana Kamai amasung Division Forest Officer Thaubal Dr. LG Sili na luchingduna u chara chahum lom thaki u thabagi thoramadu ga mari leinana wangang bada Folks ki President BM Yaimana hauze aikoina umang wamang koktharakpadagi thengnari ba khudong chadaba sing asi kharada orbasu koknana ba ngasigi u thabagi thoramasi pangthokpani haiki
मियोइबा अखोइना नियम चुमना सिजिनाबदा अदुकी मतिक कानारबा इंटरनेट टेक्नोलॉजी असिबु लाना सिजिनादुना अरानबा पाउ संदोकबा फजदबा वहै वता कया फोंदोक नरकबा सिना कांगलुप अमगी मरकता थोखनिंगदबा पामदबा थोंदोक कया थोखनबगी मरम अमसु ओहेली हाइना मणिपुर यूनिवर्सिटी के वाइस चांसलर प्रोफेसर एन लोकेंद्रना फोंदोक्रे वाफम असिंगसी डिपार्टमेंट ऑफ पॉलिटिकल साइंस MU काउंसिल फॉर सोशल एंड डिजिटल डेवलपमेंट नॉर्थ ईस्ट डेवलपमेंट फाउंडेशन ना नॉर्थ ईस्टर्न सोशल रिसर्च सेंटर अमदी नेलिट की मतेंग लोइना डिजिटल डाइवर्सिटी डेमोक्रेसी and development haibasida nominini chathagadaba international seminar hawdokpui tharamda haikibani MU court hall da pangthokiba tharamadu da Manipur University ki vice chancellor professor and Lokendra makha taraduna ethnic group chanirom leiba awang nongpok India sida amaga manadaba lon chanabida khenaba lerabasu marakta nunggi oiba mari amadi leiri haina phongdokhi. Therefore, a balanced approach is needed, focusing on responsible digital citizenship. Inclusive and mature digital society needs emphasis on media literacy. Manipur State Commission for Women amasung District Administration Churachandpur District ka punak sinduna sexual harassment of women at workplace prevention prohibition and redressal act 2013 ki thoram DC office complex Churachandpur da pangthokre thoram aduda MSCW gi chairperson Thumlip Tingning Phom Monsang MSCW gi member T Sungswang Koireng SK Sophia Moyon amasung additional deputy commissioner Singmen Thang Len Thangna Maruiba presiding member Sing Oina Sarugyaki Bagaloina Miyui Kasu Sarugyaki Thoromaduki Manung Channel resource person Singna Wangang Kibagaloina Sarugyaki Singa interaction program Amasu Pangtoki Nambol Assembly Constituency gi Khongang Taraga Mathoibu Model Village Amamam Ohenba Madi Hidak Langthak Oina Sizinaba Yaba Pambi Sing Marang Kaina Thaduna Mahusa gi Fibam Kanbatanatana Mangsilaklaba State Tree Oiriba Uning Thobu Yokanana Bahona Se Hawgalakliba Mirol Singda Upal Thabagi Kanaba Khanghan Bahabasi Panchayat Development Organization gi Pandam Oibatanatana Nambol Asibu Model AC Ama Ohenana Bahona Basi Nambol AC gi MLA Thaunaujam Basanta Kumar gi Pandam Mangfauna Bahona Gani Haina PDA gi Advisor Sorai Sem Santi Kumar na Haikre Mushroom cultivation and vermi composting haiba hiramasida nominini gi oiba training program ama khundrak pam makha laikai asa club ta hodokre awang singkhai laifam pana yawol lamjing lof khundrak pamna krishi vigyan kendra infalis amadi DEE kau infal ga puna khusam daduna pangtopa training aduda trainee nimfu henbana sarugya ki trainer ahumna kamdongna sengum thagadage haibagi matang da takpi tampikhi senthok lambi leitroba naha singda yamna laina senthok lehenana ba lambi ama oinana ba amadi lamdamasigi senwilon da kharada oirbasu fagat hana ba pandamda mushroom cultivation amadi vermi composting training asi pangthokpani haina awang singkhai laifam pana yawol lamjing luf ke advisor hawaibam somendrona phongdorakli hauzik pawgimrektan atember vek amatang luxury honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairakta amadi kuchu kumen senghallakti khuding maksibu ngakthok ke hairabadi jolip 100% natural syrup amadi capsule jolip 100% natural syrup and capsule Birtigan Rajat University, Kanchipur, Southview, Imphal West. Admission is going on for various graduate and postgraduate courses, Bachelor of Pharmacy, Diploma of Pharmacy, and Special B.Ed, HIVI and ITT. For details, kindly visit the campus or contact the numbers below. matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumnamak sibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Admission open Sanali Street tutorial Thangmaban DMC Road Center Asika second foundation course class 10 Bosem Amadi class 9 and 10 CBSE Lagli Bazula ki tangkut mga irai nimita ki haujeragani SSLC exam 2022 2023 2024 Amadi 2025 ki result ta position holder kaya ama CGPA 9 10 hawagi manungda student kaya ama putok sakre unit wise test mock test study materials recreational activities boys and girls ki hostel loina ben service ki kudong saba supizari
ब्रेक मतुंगदा मयाम बमुकहन्ना तराम नोक्चरी लोइना मखाता पाउ पिजरी हौखिबा चाही इंग्लिश सिंगनी तराग निपान दा खनखिबा ओजा सिंगी मखोइगी रेगुलराइजेशन प्रोसेस लोशन बिदबा अमदी फंगफम थोकपा सैलरी गी वाफमगा मरी लेनना थासिगी तांकुनगा माथोइदगी पेन डाउन स्ट्राइक संगसिन किबगी सरुगा मोइना ngasi वांगोय हायर सेकेंडरी स्कूल गी ओजा सिंग अमदी महिरोय सिंगना खोंजंग संगसिन क्रे स्ट्राइक असिना मरम ओइरागा महिरोय सिंगी नॉर्मल रूटीन क्लास निंगथिना चथबा ngamdre हाइखि अखोइदा यामना काइबा मदो ओइरे रेगुलर क्लास तोरंबदगी ओजा यामबा स्ट्राइक ते यावगिबना क्लास अदु चथबा ngamkidre maram asina maram oiraga government na hojik hojik thokliba thawdu asida meeting changbiu student akhoi right pibiu akhoida like tamanbiu negotiation must be started between governments and teachers which are on a pen down agitation and the problem must be solved as soon as possible. स्कूल अदुगी केमिस्ट्री डिपार्टमेंट की ओजा ओइबी लोंगजम रीना वाइना फोंदोरकपदा 2018 की बैच ओइरबसु 2022 की जनवरी की तांग निपान दा रेगुलर तारे अदुगी मतुंग दा 2023 अप्रैल दगी रेगुलर पे फंगदबनी हौजिक 2025 यौरो फाउदा रेगुलराइजेशन प्रोसेस पेंडिंग दा थंबिरे अदुगा चाही अहुम हेलबा फाउबा तोलो पिद्रे अदुना पुकनिंग वाखल लैताना महिरोय सिंगदा लाइरिक ताकप ngamdre अदुना ओजा सिंगना तालिब डिमांड सिंग असि फंगहनबिउ हाइखि We are not robot. Robot di machine di battery se sidare battery si de haga dukan ya mala rogo sin baya ba. Koi miwai ban ha ba. Koi isai su hai ba lai ri. Pe phangdana akoi na kamai jum khu bang ba doi no ba. Adu dana akoi angang jing like tak ningi school da akoi na pen down lai ningi marak sida angang jing na like tak piu class ang biu practical notebook copy yu madam na lakpa matam da. Akoi adu ki mati thawai nungai jade ba. Adu thawai nungai jade hai na akoi na angang jing da mak ta akoi like tak ning ba do. Adu akoi gi pro height ba demand sin se pibiro अखोगी रेगुलर की पेंडिंग लरिबा पोलराइजिंग पेंडिंग लरिबा प्रोसेस सु या हनबिरो अदुगा अखोगी रेगुलर पे दु सु फंगनबिरो हाइबा सिंग से यारबा मतुंग दा अखोई फजना कुन काम अंगांग सिंग जे लाइक ताक्सगे अमरोमदा स्कूल असिगी वाइस प्रिंसिपल नाउरेम लोकेंद्रना ओजा सिंगना पेन डाउन स्ट्राइक तौखिबदगी स्कूल असिगी हानगी ओजा तारागा मापना स्कूल की क्लासिंग मैनेज तौनना बखोनाबदा अवाबा कया मायोकनै स्कूल असिगी तोंगान तोंगान बा डिपार्टमेंट सिंगदा ओजा अमखक लेबा मयाम अम यावरे अदुना लेंगाकना ओजा सिंगना तालिब डिमांड सिंग असि अथुबा मतमदा यानबा पुरपियु हाइखि अखोई स्ट्राइक तौबो ओजा सिंग अमदी छात्र सिंगु मिनुंग येंगिरागा अखोई डिपार्टमेंट में लैनिबा अखोई ऑफिसर सिंगना छात्र सिंग अवाबसी जेंगिरागा अथु मतमदा ओजा सिंग दा यानबा पुबिरक्तुना अथुबा सोल्यूशन पुबिरना हाइजरी अखोई लाइरिक निंगथिना तंबा फंगहलु लाइंगाका ओजागा अथुबा मतमदा यानबा पुरउ हाइदुना ngasi निंगथौखोंग हायर सेकेंडरी स्कूल की महिरोय सिंगना रैली चतुना खोंजंग संगसिन क्रे स्कूल असिगी महिरोय कयाना हौजिक मणिपुर की ओइना ओजा सिंगना चंगसिलिबा खोंजंग असिना मरम ओइरागा स्कूल असिगी ओइना पुन्ना ओजा मापन्ना पेन डाउन स्ट्राइक चथखिबदगी क्लास निंगसिना तौदबदगी खोइसाउनरबा महिरोय सिंगना हौनरुबा तौदना थोंगनरक्तुना चतखिबा ngasi रैली अदु निंगथौखोंग हायर सेकेंडरी स्कूल की कैंपस दगी हौरगा निंगथौखोंग कैथेल फाउदुना लाकगा प्रोजेक्ट कैनल थोंगदगी ममाई लैदुना हलकलगा स्कूल की कैंपस ता लोशिनखे ngasi gi rally adu da aikoi bu lairik ningthina tamhalu ojana taliba demand fanghanbiu aikoi bu hanagi matogumna lairik tamhanbiu haina thaba placard kya sizina ki bagal loinana kholau kya su lauki हायर सेकेंडरी स्कूल लेक्चर सिंगी ओजा सिंगना पेन डाउन स्ट्राइक संगसिन खिबदगी महिरोय सिंग महै तंबा फंगद्रे हाइन ngasi सीसी हायर सेकेंडरी स्कूल की महिरोय सिंगना रैली अमा मणिपुर लेजिस्लेटिव असेंबली की स्पीकर थोक्सोम साइटबर्टगी युम फाव मेमोरेंडम अमा पिसिनना बसतपदा संजेन थोंग मनाक्ता लैबा मनाक्ता ड्यूटी तौरेबा सिक्योरिटी पर्सनल सिंगना थिंगबदगी चथनखिद्रे अदुबु अखनबा महिरोय खरना स्पीकर की युमदे चतुना मेमोरेंडम पिशिन की हाइरे सीसी हायर सेकेंडरी स्कूल की महिरोय गुकुल अरिबमना थासिगी कुनगमाथोइदगी चथरखिबा पेन डाउन स्ट्राइक असिना महिरोय सिंगदा लाइरिक तंबा फंगदना लाक्ले मसिदनतना ममांगदा थोखिबा इसिंग इसाउनसु स्कूल असिबु मतम कुइना थोंग लोनबदगी महै तंबा फंगदना लाखिबनी हाइखे अखोई गवर्नमेंट स्कूल ना नोंग नोंग के सोंथरक मरम से अखोइना सिगी इशू सिबु मयामना इशू मयाम अमा लेबगी दमक्तसु अखोइना क्लास फजन तौदबगी मरमननि हाइना खंजै अखोइगी ओजासिंगना तालिबा मागी ओजासिंगना तालिबा से अखोइगी मरी लेनबो अथॉरिटी सिंगना अथुबदा मीडियम संगबिनबनि जरी करिगुंबा अखोइगी ओजासिंगना तालिबा डिमांड असिबु मरी लेनबो अथॉरिटी सिंगना अथुबदा मीडियम संगबिरक्तब तारगदी अखोइसु अकनबा एक्शन अमा लोनैना अखोइसु खोंजंग जंगलकनि हाइना थमजगे ओजा सिंगना संगसिलिबासी अथुबदा यासिनदुना महौसागोम लाइरिक निंगथिना तंबा फंगहलु हाइब ngasi
Bisnupur Higher Secondary School ge Mahiroi Singna Khongjang Sangsinkhre Khongjang asida saruk yakibi Mahiroi amana Oza Singna Chang Naina class tawdraga karamna Mahiroi Singna council na loba examination thaba ngamgadoribano school asida oja kaya watuna lairiba sigi mathakta class tawdaba asina Mahiroi Singi academic career da soidana manglagani maramasina athubada lengak na mideng sangduna Oza Singi pithokpam thokpa tolo pithoktuna Chang Naina class tawba phanghanbiu haike Tang kun mathoidagi horaga lecturer singna pen down tawkhibna maram moraga aikhoi gi class mapung fana tawba ngamdaba sina maram moraga aikhoi gi syllabus asi loi horaroidra haibagi akiba aikhoi mahiroi singda leire mari leinaba authority singna yamna thuba matamda oja singna taliba demand asi oja singna pikiba matamgi manungda pibiduna yamna thuba matamda miyeng jangsan biduna amadi yamna thuba matamda yasinaba pubirakuna aikhoi bu class to hanbiyu aikhoi gi class to hanbidaba taragadi aikhoi mahiroi gi oiba khongjang akan ba khongjang yamna thuna che chanjarkani Lecturer Association Manipur 2018 batch na sangsilaba pen down strike sawgaladuna Ukrul Higher Secondary School da su oza singna pen down strike ki khongjang sangsinkre khongjang adu da saruk yakiba Ukrul Higher Secondary School gi oza singna mamangi government matamda oza satruk nipan bo contract oina appoint tawkibani tungda regular tahalaga 2023 gi April tha dagi regular tabagi salary piragani haina thajaba pirakibani government na hozik fawba pigdaba salary pithokpagi mahutta matam matamgi pakhum piraga process tap thalaga leire haiki. We are not asking for any favors. We are simply requesting the authorities what is rightfully ours. We humbly urge the concerned authorities to kindly expedite our pending regular process and release our pending salaries at the earliest. None district su pen down strike asina Mahiroi Singda chawna khudong chadaba mayok hale haire khongjang asi athubada yasinaba poraknanaba Tengkongjang Higher Secondary School None Khangsinglung Higher Secondary School Khopum Nungwa Higher Secondary School na laingak amadi mari leinaba singi pukning singsilakli Lecturers Association Manipur 2018 batch na sangsiliba pen down strike ki waroshin purakna naba Lamlai Assembly constituency ki MLA case Ibom Chana Governor da che ikre Ibom Chana piki bachero aduda nga CSC pungdong bom dalaiba Lamlai Higher Secondary School gi Mahiroi Singna local MLA ama oina hiramasi da mideng sangnaba hairamle Manipur da haukiba chahi khara sida COVID-19 laichat Manipur da laiba conflict ising isauna chingbana thongdok kayana lairik tambada ayat papan bapiduna lakli hauzik sathariba pen down strike asina maram oiraga lenga ke Higher Secondary School satruka ahumgi academic atmosphere da chauna akaiba pire haike Oza Singna pen down strike tawkhibadagi academic atmosphere da akaiba pire amadi right to education matik chana phanghanbiu haina Jiribamgi Babu Parada laiba MSF district Jiribamgi office da pangthokpa paugi mifamda Desam Jiribam District Council ki General Secretary Ningombam Vivekna haikre mahakna makhatana Desam KSA AMS amadi sukyauna lufmangana Jiribam Higher Secondary School da changlubada 2018 gi contract lecturer oina appoint toraba matung 2022 gi March ki nipanda Commissioner Education is na regularized order thokraba Jiribam Higher Secondary School gi oja taramathoi amadi Boro Bekra Higher Secondary School gi oja mari yauna tha sigi kungamathoi dagi oja singna pen down strike tawkhibadagi mahai masing takpada oja watpadagi academic atmosphere da yamna chauna khudong chadaba mayoknare haiki Jiribam da leiba mahir luk mangana Jiribam Higher Secondary School da chanthilba matamda 2018 gi contract lecturer oina appoint tawaba matungda 2022 gi 8 March da Commissioner Education is na regularized order thokaba Jiribam Higher Secondary gi oja tamathoi amasung Borobega Higher Secondary gi oja mari yaunga tha sigi tarik kunmathoi dagi oja singna pen down tawkhibadagi mahi masing takminaba oja watpana maram odina academic atmosphere da yam chauna khudong thinai ningle oja singi Pangpam Topo right sing adu pangan biduna mau sagum mahai masing tamba pangan biu haiduna mari leinaba authority singna media gi khudangda haijari Manipur State Rural Livelihood Mission MSRLM na choba thogdang thlogduna kairau Women Multipurpose Cooperative Society Limited na sinduna nongmugi oiba Village Poverty Reduction Plan VPRP Convergence Mela Imphal ki kyamgai me lekai da leiba khagi ngamba Community Hall da pangthokre kairau Women Multipurpose Cooperative Society Limited na sinduna Manipur State Rural Livelihood Mission gi makhada self help group singi oina pangthokpa VPRP Convergence Mela aduda kairau Women Multipurpose Cooperative Society Limited ki President Thongam Ongbi Kiran Bala amadi kairau block ki I mentor shu oiribi
muitum asalata anina fongdorakpada mela asida Manipur lenga ki tongan ba line department kuntra gi official singna stall hangduna makoina paikhaliba thabak thoram singi matangda self help group toriba nupi oibi singda mamutana khanghanana ba pangthokpa thoram amakhakni haiki CI College Bisnupurda ing sok lising ani ka kungamanga kungataruk ki oina VSC ahanba semester tamna na ba nauna ming salakpa mahiroi singi oina college asig internet quality assurance cell na sinduna oza sing amadi mahiroi sing nauna sakhang maikhang na bagi thoram student induction program ngasi college asigi seminar hall da pangthokre thoram adu da college adugi principal professor RK Rajeshwari na matam lairingai da lairik tamho oza loinana ima ipa luna tawgadabani college asida problem laiba khuding da angamba thakta solve tongna na ba honagani haiki National Council for Teachers Education NCT ina sakhanglaba Manipur University MU na chatlibi chahi 2025 ki April tara dagi 2 years BEd program hangna bagi ayaba pirkraba Rude Academy Thawal gi first induction program kam BEd program inaugural function ngasi MU gi College Development Council gi Director Professor Dr. Hanjabam Sukadeva Sir mana hangdoktuna institute asigi complex ta pangthokre MU gi College Development Council gi Director Professor Dr. Hanjabam Sukadeva Sir mana Housing Institute khuding da induction gi program asi tangai fadana tawdaba yadraba ama oire haiki ngarang numidang khanghodana horokpa maina tumna chakraba thongju part 2 boroi makhong da laibi kharibam memthoi mapuroi ba laikhidraba kharibam ivohol gi imung dangase ayok like minded group LMG Manipur gi mihut kangbu amana chatuna khudaki tengbang oina lopali sing tara mateng pangdura imung asigi awabada sarugyakre May kuntramathoi gi sing isau the humanitarian aid international partners people Resources Development Association amadi Smart Network punduna ising isau nanglaba yum lising amaga yankai Imphal East ki manung chana laiba haingang khurai wangkai amasung idle relief camp ta laiba miyoi singda sangdraba yadraba maru oiba yum gi polam khalaga yenthokpagi thoram ngasai mapung fana pangthokre hairi Youth Unity Strength Isok amadi Bisnupur Forest Division ge puna khusam nana Nambol Assembly Constituency ki manung chana laiba Isok Singfu Ching koibada u chara kayamarum thakre u thaba aduda DFO Bisnupur Waikhom Romabai RFO Bisnupur Forest Division RK Sadananda amadi atai official amadi akoibada laiba miyoi kyasu sarugyakhi Mangjil Thabi Village Level Federation Thanga Khunjem Laikai Village ki ahanba general body mifam pangthokpaga loinana ahanba mapok kumon thoram pangthokre Mangjil Thabi Village Level Federation na Manipur State Rural Livelihood Mission gi matenga loinana thanga khunje mandapta pangthokpa thoram aduda Bisnupur gi Manipur State Rural Livelihood Mission MSRLM gi District Mission Manager Angom Amarjit yauna atai masak naiba miyoi kyana sarugyakhi Hauji amuk sanabagi paw khagi Senes Post Journalist Boya ningthokjamdagi laubirasi Manipurna Karnataka bu maithiba piduna Junior Boys National Football Championship for BC Roy Trophy Tier 1 gi semi-final sangkre All India Football Federation gi meng makhada tha sigi tang kundagi state taratrungna grumari thongna khaidukuna Punjab ki Amritsar da chathariba Junior Boys National Football Championship for BC Roy Trophy Tier 1 gi ngasi sanakhiba Manipur gi ahum suba aroiba league round match da Karnataka bu goal amas sinoda maithiba piduna semi final sangkhibane Manipur gi mai pakhi goal adu Khulaibam Sultan na match ki tara suba minute jankhi tha sigi tang kunipan ta sanagadoriba ahanba semi final match da Manipur Delhi ga thengnaragane Football Club Rengdai Nonesu Southern Sporting Union SSU Singamaibu Maithiba Piramlaga Anisuba Premier League ki final sangkre final da Asupi Football Academy Mauga Sanaragane League asida Tampaki team tramangana sarugya khibada team amata final sang mangam khidre Singi team ahungi manungda anina Manipur gi khwaidigi sawa league asida ahanba waina final da thengnaragane Saig Babu Macha Memorial Trust ni sponsor toraga All Manipur Football Association gi meng khada mamang thagi April gi tang kuntari tegi tim taranipan grumani thongna khaidukuna lamlong thongkhong da leiba artificial tap ground sa thariba ani suba Premier League ki ngasi sanaki bam match da FC Rengdai Nonen Southern Sporting Union SSU Singamaibu gol ahum sinoda
maitiba piramlaga league asigi finance sangkhibane FC Rengdai None gi mai pakbi goal singadu kamai langanglung kabuina match ki manga suba Laisam Bikramjit na match ki nifumari suba madi Soraisam Sagar na match ki humputarani thoi suba minita sankhi Amaromda league asigi ngasi sanakhiba atopa match samada KIYC Khetri Awanglekai na Sagolbal United pu goal ama sinoda maitiba pikhre KIYC Khetri Awanglekai gi mai pakhibagi goal ani adu MD Zahid Khan na match ki Nepal subamadi kun suba minita sankhi Sagolbal United ki amatangarba goal aduna Golden Sun Japui na match ki nipunipan suba minita sankhi Sathari bal league asida ahanba waina final da sanagadori team ani FC Rengdai None gi team coach Thogdam Joy Chandra na league asida ahanba waina final sangakpagi nungaiba phongdokladuna team asigi sanarui singna final match asida kadai pabo performance pirakani habigi matangda network asiga akhananu unabada phongdorakibada ai ming Thogdam Joy Chandra ai je AFCC license holder ne ado hajina Rengdai gi head coach oina leiba team gi performance sengna ragadi adum haji phawdi angang ai je khaga tang balance oidaba matang khara up down de dum lei adubu ngasi bukti sona sanbiduna khoi je adum loss kumbadi leitri haitare draw ne pudi chakre khoi premier league gi oina ani sibo premier league gi oina ado makha tarak poji ado phaning de makta khoi yam kanna mai pangna bi sogi bkhona thongni lo lena khoi hona jagani di ai je coach amona di aina player jing jam thajai result habduni sona ama pibam leiram bai ai adubu ai isama coach amani naina ai angang jing ai isamak su adumaki asa di aina sum lawgani haibagi ai confident di leije adubu game is the game ne kanana haibang isada di leije haitare Amaromda Asupi Football Academy Maugi head coach Gibrai Khan na team asigi sanari singi performance singi matangda network asiga akhananu unabada phongdorakibada aigi ming Gibrai Khan aina Asufu gi head coach na leibani Rengdai je yam phajaba balance team ni akhoi gi team ni hana super 9 da akhoi je 6 changni je thajaram dabane du angang singe effort na mathang thang ta we final yore Rengdai yam phajaba team ni respect lei adubu sanaba haiba sidi akho result di haibungam de adusu am haibungam mudabodi ai players inju final ngai lei ramni adu moju do right torokani Ahanba Ithoi Memorial Nupi Kut Kang Tournament ki ngasi sana ki bam match ta wabagai kangkut na Singjamai kangkut team sibu mai tiba pikre Manipur Kang Association gi meng makhada Singjamai kangkut na sinduna tha sigi tang kulumdoi degi kangkut tarani thoi na grumari thongna khaidukuna Singjamai kangchang da sathari ba Ahanba Ithoi Memorial Nupi Kut Kang Tournament ki ngasi sana ki bam match ta wabagai kangkut na Singjamai kangkut team sibu panjal taromdoi tara da mai tiba pikhibane ahan bahap wabagai kangkut panjal mapulamadi ani subhabta panjal mari kapki Singjamai kangkut team sina ahan bhabta panjal mari amadi ani subhabta panjal taru kapki hayeng kangchang asida Singjamai kangkut team A amadi lamsang kangkut ka sanagani Manipur MSR Boxing Association Mabagi Meng Makhada Tha Sigi Tang Kunma Thoidegi Singi District Manga Amadi Beligi District Manga Punna District Taragi Nupamacha Amadi Nipimacha Boxer Samagambar Pu Tarena Saruk Yaduna Kumalampak Sports Complex ki Boxing Arena da Sathariba Sahi Tara Manga Amadi Taratrit Makhagi Nupamacha Amadi Nipimacha gi Sahi Tar Mapan Makhagi Amadi Elite Men and Women Star 11 Boxing Championship ki Ngasi Pangthokiba Sahi Tara Manga Makhagi Nupamacha gi kilogram ni Doigi Aroiba Bauta Kaching District ki Yumnam Lanthoibana Imphal East District ki KA Sahilbu point manga sinoda maitiba piduna title laukre category asigi kilogram nifumapan geroiba bauta Imphal East District ki Khumdom Robert na Bisnupur District ki Nomaitem Thoithoibabu point manga sinoda maitiba piduna title laukre category asigi kilogram yakhini to geroiba bauta Imphal East District ki Thangjam Jerisan kilogram yakhai manga geroiba bauta Thobal District ki Rajkumar Athoi Sana kilogram yakhini pan geroiba bauta Thobal District ki Lukram Lalmani kilogram hupuma thoigi aroiba bauta Imphal East District ki Konthaujam Raju kilogram nifutrung makha geroiba bauta Imphal East District ki Usam Thongna Luang magi lambabu maithiba piramlaga title laukre sahi traten makha gi nipamasagi kilogram nifunipan makha geroiba bauta Imphal East District ki Lalapam Ambekar category asigi kilogram yankai gi aroiba bauta Kaching District ki Moibung Khongbam Lanchenba
kilogram yankaini thoigi aroiba borta Thobal district ki Thongram mani thoiba category asigi kilogram yankai mari aroiba borta Imphal West district ki Salam Diamond kilogram yankai teri ki aroiba borta magi lamba bo maiti piduna title laukre elite women gi kilogram nipunipan gi aroiba borta Bishnupur district ki Benika Yumnam Chanu amadi Thobal district ki Huidrom Karuna ga thengdaragani ngachi sanakhiba ahanba semifinal borta Bishnupur district ki Benika Yumnam Chanuna Imphal West district ki Wangjam Ithoibi Sanubu point manga sinoda madi anisuba semifinal borta Kakching district ki Ilangmam Thoitoi Chanuna Bishnupur district ki Maibam Rose Miribu point manga sinoda maitiba piduna final sankhibane elite women gi kilogram yakhi marigi ngasi pangtokhiba semifinal borta Imphal West district ki Ahong Sangbam Kajal Devi na Thobal district ki Maibam Resita bu point manga sinoda maitiba piduna final sangre Manipur State Badminton Association gi meng makhada tha sigi tang kulumdui degi singi district ahum beli gi district taruk punna district mapan gi napa masa amadi nupi masa sanaroi samaga kumapan saruk yaduna Dem University campus da laiba Manipur State Badminton Association gi indoor stadium da sathariba Yonex Sunrise Nipuni Suba Inter District Amadi Humpumapal Suba Junior State Open Badminton Championship ki ngasi sarakiba sahi terapan makai napamasagi singles ki match singda Imphal West District Badminton Association gi Mongjam Bibek Maitei Kakching District Badminton Association gi Oken Moirang Them Bishnupur District Badminton Association gi Mahesh Sanasam Senapati District Badminton Association gi Kalo Truman Imphal West District Badminton Association gi Nilasan Pairoijam Bishnupur District Badminton Association gi Rishabh Ngangom Kakching District Badminton Association gi Susanta Moirang Them Imphal West District Badminton Association gi Thokchom Hars Jiribam District Badminton Association gi Roshan Ingudam Thobal District Badminton Association gi Saikhom Gung Senapati District Badminton Association gi Kayo Bilo Bemai Imphal West District Badminton Association gi Sirom Bos Singh Bishnupur District Badminton Association gi Martin Ingudam District asigi Hemam Malimwanba District asigi Mahesh Sanasamamadi Senapati District Badminton Association gi Profoki Lirunana Magi Lamba Maitiba Piramlaga Matangi round Sangre Makataba Pau Pizari Zuribam the Labor Organization JDO Jimpal Kada PPANL JAKCL UJYL amadi NNCL na sinduna senior kickboxing machanada medal lorok pangam kraba sanaroi ahum tarana okpogo loinana chamba khudol piduna pukning thogatpagi thauram Zuribam gi babu parada pangthokre thasigi tara taruktagi kun forward Raipur Chhattisgarh da pangthokiba senior kickboxing championship ta saruk yaduna medal singasi laurakibani makhoibu takpi tambiriba oza singna mahiroi singbu ningthina train tawduna chahi khudingi sanaroi sing puthokli makhatana su puthokpa ngamgani haibagi thajaba thamjai sanaroi sing su Zuribam district asigi hena mingchat purakpa ngamba oibiu haina saruk yakiba singna pukning thogatpikhi 71 National Bodybuilding Championship ta pangthokiba General Council meeting da Indian Fitness and Bodybuilding Federation IFBF na 2025 tagina 2028 fawbaki oina anoba office bearer khanbada Manipur Amateur Bodybuilders Association mawagi official ani yarakle haire khalaklaba official ani adudi IFBF ki Vice President ta Dr. RK Harsham amade IFBF की North East Zone की General Secretary da Thiam Randhir ne makhoi ani bu IFBF की official oina khalakpada mawagi maike degi nungaiba phongdorakli DYA elang khangpok pina sinduna late Elsana Elias Ingam Memorial Trophy gi aroiba final match ta Imoinu boarding thongnau jamna Wangkhem FC bu ahum sinoda maithiba pikre Imoinu boarding thongnau jam gi Winkle jersey number 10 na match ki first half ki minute kun go humdoi chatpada goal ama chanduna mangjil thaki amadi second half ki minute kun ga mapan da Rahul jersey number 2 amasung Rohit jersey number 6 na goal ama chanduna ahum sinoda Wangkhem FC bu maithiba pikibane Saknaidaba theater personality Thiam Ratana Laikidabada Kangleipa Communist Party KCP na awaba phongdorakle Lowasigi Politburo Standing Committee Chairman Ibungo Ngangom na khodek piduna thadorokpa cherol amana haire cherol asina makha taraduna Ratan Thiam na khanghoduna Laikidabada party asigi maikidagi awaba phongdokpaga loina na imung manungi awaba dasu sarugyari Ratan Thiam asi Manipur khaktagi natana malemda theater gi lamda maming lairaba playwright director amasung theater gi pioneer amane mahak Laikidaba asina theater amasung art gi lamda Manipur khakta
नतना मालेम की ओइना मेंसिन ngamlaroidaba ahoba ama lehoragane haina chairman ibungo ngangomna khorek piduna thadrokpa serol asina makhatana khangalakli Theatre director amadi playwright amu oina malema sida choba fida ama kalamba matik mayai lemjaningai oiraba mingthol kyan leitenglaba imalebak manipur bo malemda saktak piramba arangba thawan michak amagum ngalamba aikhoi punmaki oja ratan thiamna haukhiba july gi tang kun gomdoi yumsa kaisa numita taibang pan thadoktuna taibang sembi ba mapu magi khuyada tinkhibada khenjong lang imphal east ki artist amadi thomi singna ojabu ikai khumna jabaga loinana minute ani 2 minute laiduna awaba phongdokre Saknairaba playwright theatre director amasung Sangit Natak Academy awardee Padmasri awardee Ratan Thiamna manung matam chadana laikidabada MPP na minute ani 2 minute laiduna award phongdokre mahakna laikidabada Manipur khaki natana malemgi theatre gi lamda award pa amadi lehoragani Saknairaba Ratan Thiam gi thawai mirelna ingna chikna mapugi laikolda tiluna naba thaunijari amadi imung manung gi award dasu sarugyazari hairi theatre gi lamda malemgi Thakta Sakanglaba Ratan Thiamna laikidabada Manipur Semgat Sagat Loop Masal Civil Society Organization Kanglai Park IFSA Pandam Akom Loop IPA KSA ERDO Ando Kanglamai CLK Kil Aksil MIKL Amadi SW na thamoi sokna awaba phongdorakli laikhidrobagi thawaina sembi ba mapugi laikolda ingna sikna lairuna naba thauni ba loinana imung manungna nanghoriba awaba dasu sarugyari hairi Manipur ki Saknairaba Ratan Thiamna manung matam chadana laikhidaba asida imung manungi awabada sarugyaduna Khundrakpam Assembly Constituency ki MLA TS Lokeshwar Oken Khurai Nauria Pakhang Lakpa Oja Manauton Singjamai Oinam Roman Yauna laikhidrabagi mayumda chatuna laikhidrabagi photo da haikat laikat tamduna mapugi laikolda ingna sikna laikhinana bagi mapugi mafamda thauni jabaga loinana lehoriba imung manungi awabada su sarugyakre Oja Ratan Thiamna laikhidabada Kanglai Mime Theatre Repertory gi members singsu awaba phongdokpagi mifam ama pangthokpaga loinana minute ani 2 minute leptuna laikhidrabagi thawaina mapugi laikolda ingna sikna lairuna ba thawni kre hairi laikhidraba oja gi imung monungna nanghoriba awabada su sarugyari hairi loislakpada ngasi gi maroiba paw amukka hanna pizari Lainga ki maruoiba loisang singda India gi firal tangkhai singthaduna Padmasri Ratan Thiamna laikhidabagi awaba phongdokre Ain kaina lam khopchin ba takthokpada dukan phamba kangbuna yaning de haina thangal kaithel amade pauna kaithel da dukan sing thong londona miyam da chauna awaba pikre Sahi kya surbasu lo ne yadrabadi lokthokpa tabane building by law na henzilaga yum sajilo haibe yaudi haina DC Imphal West Manglambam Rajkumar na haikre Amadi Chamag Humfuturag Suba income tax degi thauram pangthokre matam chana income tax tidokrabadi aingi saitheng phangbayai hairi Ngasigi wenadi Manipuri paw matang sidaloi jare mideng tabiri bapuna makwa muka hanna khurumjari